Bazarda ensang napi yonbising singda lamkoibiriba lamhang tuhangda achikpa mafamda wakhal pothaduna lairik paba wakhal sungba singidamakti yamna kanagani haina khalleko. Fajana thupsilaga khaw manungda koipu pubasu yare yamna lumba potsu nate ekoi swaidedi stadium su leitabanina lekai lekai gi lampakta khungi lampakta kumhai tawba oiragasu sport tawba oiragasu seat arrangement fajana leitabanina ngamdabanina bagta carry bagta hand bagta hapaga pubasu yare yamna nungaire. Fambam leitabagi fambam phangdabagi awabasu mayoknaroi pambasingna pibiraba WhatsApp number asida DM tawsinbirau na ahongba mamanda pijage.